Ahanbaramu reporting. Chief Minister and Biren Sandal Miam Harautam Okre, Sandal headquarter the cabinet with Pangtokre. Sangai Siruyamadi Barak Festival Pangtopagum Sandal District is State Kichaka Festival Pangtopi Ayaba, Chief Minister and Biren Pikre. Amadi Sandal District Lotion Lady Tongan Sabot Torang Tabak Sing Afanga Resource Lotion and a cabinet and Warek Lokre. Kurumjri, STB Pauming Tabiru Singh Taramnok Sabaloina Pau, Sandon Pizre. Chief Minister and Birena Lusing Sarkar Sina, Singi District Headquarters Sing the Cabinet with Pampang Tokani Haina, Lauto Kibagi Matungina, Surasampurda, Cabinet with Pampang Tokraba Matunda, Aniruk Suboina, Nasi Sandel Headquarter the Cabinet with Pampang Tokre. Chief Minister Bo Tuan Tuan Basandel Mopam Singda, Lamdamadungi, Miam Nahrautam, okay. Chief Minister Gi Kongsida Duda, Deputy Chief Minister Waizoi Kumar Yona, Minister MLA Kasu Sarwaki, Chief Minister Na Liwa Sunning Girls Hostel, Pamungyang Leba, Sandal District Hospital, Sandal United College Ki Science Laboratory, Monsang Pankada Leba ADC Office, Maha Union Government Hostel Sangakre, Pasai the Town Hall Sananaba, Sandal Headquarter da Nupi Kaitel Sananaba Urep Uyung Tongke. Sandal Ge Zafo Wazar Leba Maha Union Ground Maha Area Safes Association Sinduna Chief Minister and Birenbu Harautamno Opi Tormo Pangtoki Toromadu Nat Kyo Zagoi Sekias Utki Toronga Mari Lenana IFCD Minister Letpau Hakupna Sarkar Sina Paikal Liba Sako Torangi Tabak Singa Simiam Mating the Gambani Haike. Compromise support of you Haji Mashi Apoy Honorable Chief Minister Foundation store lead to Amadi Sangaraba offices Mayam Tapat Kunghangi Oiva Port Pakalapa Government Oiva Port Ase Mayam support of Bigani Hibase Egi appeal Egi request Toromadugi Tungda Sandal DC Office ta Cabinet Mipam Pamke Mipamaduda Manipuri University of Culture Lecturer Force Contranito Lonanaba Manipur State Film and Television Institute ki academic staff amadi non academic staff Lonanabugi agenda yauri Tabati Potaraba Y Ibom Sa Singabu Ras Bhavan Imphal gi Principal Private Secretary Oina Re-engagement Toba Industrials and Investments Policy gi Draft Toba amadi Sandal gi Sakot Torangi Tabak Sing Review Tobugi Wafam Sing Khanaki Amarom the Sandal Yauna Singi District Singi Damukta Yafetoran Kaya Chief Minister na Lautokre Lakliba New Year Gidamukta Sandal District Kudol Oina Lupa Crore Ani Sangna Town Hall Sagani Ima Market Ama Sarba Sisu New Year Yodringaida Loisinduna Miam the Kudol Tanguni January Gitang Amagi Mangoina Sandal District Headquarter the Transport Office Ama Sabagaluna Manipur State Road Transport ki bus servicing Yohangani Sirui Sangayamadi Barak Festival Pangtopagum State ki Thakta Sandal District Yoina Festival Ama Pangtok Sem Sare Madugi Maming Kari Thongadagi Amadi Kalai the Pangtokadagi Haiba Sandal Gimian Sarkar Pau PBU Anal Kulel Gimakai Digi Mapamaduda Khana Soba Wangbel Gi Sangla Lama Sana Bahari Libasi Sarkana Ayaba Pibuga Luinana Atubumatama Saba Horgani Singi District Hospital Kudimakta Housing Complex Amamam Saduna Staff Singi Lefam Sapam Laitabamadi Miamgi Awaba Kohanaba Honagani Masig Matakta Nasi Sangariba Pamungyang Leba Hospital Sigidama New Year gi gift oina Pung Kunmari Tabak Togaba ambulance Tamakudol Tongani Sandel da Handaka Sing Ning Haibadi Amangata Tokiba Pipe Sing Samjanaba Sarkar Sina Lupa Crore Marfu Kaitokuna Tamle Singi District Kudimakta Rainwater Harvest Mapung Pana Pangtung Anaba Lupa Crore Mari Kaitopugi Ayaba Sarkana Pire Luinana Singi District Sing the Ladyba IVR Amadi OVR Lambi Sing Fast Priority Fiduna Sangot Pagitabak Paikal Agni Haiki 2018 gi Sahi Horopugi Kudo Luina Christian John was a Silinau Singi Silau Singa New Year gi Gipo in a Piningi Adna Singi does Hakariba Women's Market by Abse January Mamanga Ocean View, I know the Apple Company. I experience Pizari, Bibi Raiba, memorandum Singse, Honap in a Pire, Sat Hare,
काउनगरे हाइबदु ngasi gi sarkar je toy soidra madu gi follow action toru kani habi se mayam ajo pije DRDS Sandal gi holder ngasi pangthok ki cabinet mifamna Sandal district gi loisindana leiriba sakwatorang gi thabak sing afangba resource tagi loisinana ba warep lokre Chief Minister Nongthombam Birena share lo duna pangthok ki mifam duna tungan ba agenda taret amasung agenda da yaw to issue ani kupna khana ne niki cabinet mifam asing matana government ki wangang loi Works Minister TS Biswajatna ISTV news ta Manipuri University of Culture ki lecturer assistant professor ki from Kuntranitoi hapsinaba lecturer assistant professor Kuntram sung non teaching staff mapan contract basis ta engage taunanwa post facto ayaba pire Manipur State Film and Television Institute ki mathong ningthina pangthokpa yananaba academic staff amsung non academic staff ki from thamnabasu yare industrial and investment policy su ngasi pham ki cabinet mi phamna ayaba pire haiki Pandagi lakpa foreign investors things that koina lane gi karama mong line phangada gi havena chingba koi single window akoi agency gumba koi natraga koi incentive pina bagi committee gumba sima si lona ma yahol le harkana koina industrial and investment policy che koi ngasi cabinet na aya ba pikre aduga akoi chandel da hana gi mamang da previously torma thabak sing lotion dana leramba adu masi karamba fandagi natra kamaina lotion laga praja jingda kuchina gadage habigi matang da fajana thorauli akoi slide tap tana akoi khanagre hanadi water supply treatment plan khara da kuna tender torga pikraba aduga worksi akoi agency sing duna abandon tormaga chakhibo working se akoina karamba mawongi penalty pirga makoi gi paisa so much of the escalation is around about 38 crore more than 38 crore se escalation lakadore la ibe pose akoi state na pugadra natraga makoi pugadra haibagi kitang koi khanaba matam da masi penalty magi as per agreement sign tawna gi matungina kari tawu lobo yagadagi action loba aduga recovery tauba aduga maraksida akoi water supply haiba posak si akoina tawdaba yadaba aduga government sigi praja khudimakta section khudimakta koi ising bangan bagi pandam golona na akoi pasi tawre subject to ngasagi hariba penalty piba amadi atei tawam thopa thabak sing akoi contractor jungda phajana haire harkana kaure harkana thabak suanba haibagi matang dani Little Flower School ki mahiroi Luningla Elizabeth na laikhidabagi taramari subaning sing thoram ngasi hyang thang takhilambam konjil leiba Bisal Mega Mart Shopping Complex ta pangthokre Luningla Elizabeth ki manung case inauba amade N Nandikishore sponsor tawduna Mami Artist Association sinna pangthoki bathorumaduda Manitron ki chairman Dr. Y Radhis Samsurga ki laikhidabagi photo da leisu katuna ikai khono utki thormasiga mari lenana mongsangi da leba all else home da leba ahal sinda khudol pot piki case inaubna haikibada lisengani ohumda sel kharagi damakta Luningla Elizabeth pu tamthina hatkiba si thamoi sopa thawdo amani singtamani ki marakta khaibung tanabagi mong ama leiriba asi khara da orabasu koknana ba wakhalolda thormasi pangthokpani haiki Dr. Y Radhis samna thokiba terrorism gi thong adugi mayokta mipum khudimakna lepkadabani aikoi pumnamak amatani haba wakhalolda shoikiba lankiba leiribasu wari sanaduna apaba maikai romda laknana ba honamina si haiki Puna mamata oisi nungsi sana leminasi asoi ba puna ba kauthong nasi ngang nasi wari watai sarga koi amata oini nungsi na ba wapam do purak na ba onasi aduga akai ba atoi ba lere masu ara amale masu chumthok nasi famin nasi hai wapam se ngasi ge sku program asina yamna sakhi oira ba adu praman char adu wapam Central Trade Union amasung Industry and Service Sector da leiba National Federations of Workers and Employees singi thosal makada laglibitang mapaldagi taramathoi fawba nobit humni sukna delegate parliament status sat kadoriba khongsida sida sar uyana bagase irabar baban digi miyoi samarom delegate damakta infal thadokre khongsida duda coordinating body of Trade Union Manipur ge chairman Sotin Kumar convener Katrimum Santa TUCC Manipur gi Secretary Khonram Gyaneshwar amasung UTUC gi Secretary K Manoranjan su sargaki Sotin Kumar na phongdropada anti-national amadi anti-people's oiba policy kya gi mayokta point taran tho yoba charter of demand minimum wage social security workers singi pay na singba fangan nabagi sanction gadurba khongjang haike adubu NSN IM na highway protection force thamba yadeba hojik sulori tax poche tang leiba mayam punamak se naga singi adumba lalobu singi moi tax ado madu nap kana prajana tang leiri bane
Kaisamthong Longzom Lekaidigi Omorsinga Wangkem Iba, the writers Mahabharata and Ramayana as the real religious scientists Kovalari Asi, MSF Namai Takre, Lariasida Yauriba Matomarum Kangdaba, Maite Ulan, Uhanaba, Wanaba Sidagi, MSF Amasong, Love Karana, Hariba Larik Adubu, Yuanmom Sunamada Atima Tam Krabagi Matunda, Wadi Sanaki with the Yaniki Matungina, Hanagi Larik Sing Man Wigitabak Satabani, Haina, MSF Vice President Prem Sagar Oinam Fondrole. Nungda koigi Manipur gi society siga yamna chana daba yamna chuna daba aduga aran ba mathong khang daba adum bagi mawong da iba adagi even ngasagi lyric sigi manungda koigi panba ya bada koigi maitai gi koigi religion hai tare maitai gi religion sida yamna singna ba ya ba adugumba yamna yawba adagi marak sida mu magi essay sida mu essay sida grammar amadi literature na haina mana khud thaba iriba saruk sidana grammar gi oiba literature gi oiba kaigumba hiramam tagi polam adagi achumba potse kaimta yarum daba aduna maram kana khoi mayam pulap tanaraga ngasi loop taruk ka tanara matungda MSM na phagala ba lyric si kupna yenga ba matamda ngasi gi lyric asi ngasagi Manipur sidagi sari Manipur da singbo lyric si thamagadi khoi gi leriba community mayam sigi oiba adagi khoi gi religion gi oiba adagi khoi gi society gi oiba pot sida khoi gi kyaus oiba pot yam lakataba yamna aran ba pot yam lakataba do society sida problem yam lakataba oirakadaba phibam du ubadagi akoina ngasi pulap pulaga ngasagi MSF na kana tawjara kana da koina si lyric si mai thajabani Neputare Suba Laimol Art Center gi Mapo Kunun Thorom ngasi singjabai singa makhada leba Laimol Art Center gi holder pangthokre Thama sumna pangthokadruba Mapo Kunun asigi holdopgi thoromda Laimol Art Center gi President S Tomba IMC 1 number 16 gi cooperator TS Eliza Yauna Myokyana Surgaki President S Tomba na mitaina Manipurda theater Siddharliba si artist sing hingbagi lambida mai on kibina subumaram ama oiri center asinadi theater saukan aba thodang kya logani haike लाखने है बता जब बदल दे कोई ना शेषे दे कल्चर इंस्टीट्यूशन नाम होना कोई शेषे थो पांगथोंग ना करना होजे होना जब तंजाने ngasi cycle block level kutna sinduna cycle headquarter de leba block ground cycle level kut 2017 pangthokli Sakiba October tang kuncha da pangthokani haina toromba miss kut adu nongsingi pibam patabana yethokraba matungda ngasi pangthokani miss kut ki thoromasi ISTV network na ISTV knowing ISTV integrity amasung ISTV HD da live na sindokle Hayang November mangada SSUM SWA amadi Manipur Politerates People Democratic Union amadi club organizations kya khusam naduna Awakenings Marathons haiba team da Unity Run ama pangthokani torombadu lebakuiba sinta lepigi khongjang lebana marathon asi ethokle haina ngasi Manipur Press Club ta pangthopa pawgi mifam amada Unity Run asi convener akham kunjesona phangdokre mana makata na haikibada mamangai dadi Manipur da leminari ba faruk kodima ekoi amatini habi wakhalo lerami adubo haujikti masi mangsing lakpugum tore faruk kodima amato oina punsin ba ngamnabi pandam da Unity Run asi pangthokna ba honabani haike Kungyam lakpana ko yethokdana yadana yethokre adu la mathangi lakleba December thasida koi soidana sinaba ju bhana jarake aduga hairiba sigi matam chapchaba ma koi amuk press media singsida amukana koi phijarake Indian classical dance na maroiba mafam kanduna lamdamasubu malemda masak takliba Ras Lila gi nomigoiba festival Rasmandal Pukri manakta pangthokre Dr. Kamal Memorials Association Langthabal Konung Protection Committee amadi Government Dance College na sin pangthokiba Ras Lila Festival holdopagi thoromda Singjamai Police Station gi OC and Ingosa Social Worker oinam Roman AMPSWA gi President PS Landhoni amadi Advisors Sumati Sograpam su Sogaki Thoromaduga mari leinana Organizing Committee gi Chairman Koizam Diras Maitai na haikibada Ras Lila hanboina utkiba mafam oibana Rasmandal Pukri Haidrungasi su leiri mafam asida Yokatpa masung sengatpagi thaba paikhat pidan leiri maramaduna sangai festival gi thorom oina hapirabadi Ras Lila hena mapung phaba oibaga loina yokatpada moroiba thodang oigani haike Infrastructure yamna fazare Manipuri University campus adugi matik fazare MU gi vice chancellor ga zu fazana wari sare mangonda write up pire amana su yamna haraure duribadi masi archaeology gi makhada leibanina departmental ani gi marakta tangsangi ana masi department singna moi relation fazana thamaga tauba yamna maruai
Guru Thanel Manipuri Culture Academy की निपाल सुबह फाउंडेशन डे थोरम सिंगजमई थोंखोंग बैगबती लेखाई की कम्युनिटी हॉल पांगथोखरे थोरमदुदा या स्कूल केंद्र की एमएलए टीएस सेत्रबर्टा एकेडमी की प्रेसिडेंट केएस कुलेश्वर IMC वार्ड नंबर 18 की कोऑपरेटर एल इनुंगान बिसु सरगाखी लेखिद्रबा ओजा सिंह मफम द लेसु कतुना इकाई कुनबा उत्पग लोइना गुरु थानिल दसु खुदोल तमदुना इकाई कुनो उत्खी एमएलए टीएस सेत्रबर्टना लंदमसिदा मालेमगी अतै मफम द फंगदबा नाट की ओइबा मसाक सिंह मरंग कायना लई हाइकी एकेडमी की प्रेसिडेंट केएस कुलेश्वरना मणिपुर कल्चर बु योखनबी पानमदा गुरु थानिल की लमजिंग मखादा नट संकीर्तन पामजबा कया पुनसिंदुना एकेडमी असि लिंखतपनी एकेडमी असिना कल्चर की दमकता होनबा याबा होनगनि हाइकी लेरिबा नहारोन सिंह सिदसु थवलोन व्यवहार काइसलकवा खोसलकवा थक्सी खासी यारक्तबसे कल्चर सिगी थ्रुदि व्यवहार सि याम चेक्शनबा अमा ओइग्रे ओजा गुरुदे व्यवहार तवसे दुमाइना कोइ समाज सिदसु यामना व्यवहार लेना अमगा अमगा नुसिनना लेमिनबा सोसाइटी अमा ओइरकनबा मसि कल्चर सिगी थ्रुदा खोना माइंड से एक्सचेंज तौनबसो कोइ कन्ना होनजरी एजुकेशन डिपार्टमेंट सही खुदिंग लेप्तर पांगथोकपा क्लास 10 तमलिबु महिरु सिंगी स्टेट लेवल नेशनल टैलेंट सर्च एग्जामिनेशन क्लास 9 तमलिबु महिरु सिंगी स्टेट टैलेंट सर्च एग्जामिनेशन अमसुंग क्लास 8 तमलिबु महिरु सिंगी नेशनल मिशन कम मेरिट स्कॉलरशिप एग्जामिनेशन हायंग डिस्ट्रिक्ट सिंगी जोन 13 पांगथोकलगनी परीक्षा थाबलापा महिरु सिंगी दमक्तदी कनागुमा संस्थान अमतना अथिंगबा पिबिदनबा एजुकेशन एस की माइकेदगी आफिल तोरले हजिपाउगी मरक्थना अतेम ब्रेम तंगलमनिसे Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamat amatta naiba upaidi jolip syrup amasu jolip capsule bu changina sinabiyo मणिपुर मियाम की नुंगाइरबा पाव स्काई हॉस्पिटल बोरमपाता चेस मेडिसिन अमसुंग कार्डियोलॉजी की ओपीडी खुदोंग साब लेजरी अहेनबा खुदोंग साब गलोइना ऑप्स एंड गाइनी अमसुंग ईएनटी की ओपीडी खुदोंग साब सु लेजरी अकुप मरोल की दमक मखाद पिजरीबा फोन नंबर नत्रगना रिसेप्शन द तानाबिदुना हान बुक तोक्सन बिहो ब्रेक में तारा नोक्सरी मखादा पाउसिंग ngarang porompat tower lambi pakthok chokthok pa mari leina khurai kendru gi MLA L Susindrobo United Club amasung kongpal kongkham lekai awang maira lufna boycott tokhuba leite haina sendrokle hiramasi gi mari leina United Club ki convener toksom jotin singana hauziki matonga sunana MLA na local liba khongthang se khoi pumbana sogotpam thoi haike अखोई ऑनरेबल एमएलए ना पांखले पांथोर के बथबक मैम सी अखोई डेवलपमेंट मखलमनी अखोई लंबी पांथोर को से हम तंगाई फदबा अमनी हारिबा मागी लंबी पांथोर को थबक से अखोई लेकाई न हुपना अखोई एप्रिशिएट तवी अदु वेलकम तवी अदुना थुना बसी लंबी से पांथोगा मैम दा कॉन्फिडेंट ओइना चलन बाय जो अखोई अखोई टारगेट नि अखोई कोंखाम लेकाई की अखोई ऑर्गेनाइजेशन अमत लेतबा अदुमा कांगु खरना रांग पोंदोक की वाफम जो आरान वाफम नि हाइब सेंटोक सेरी Yeripo Laimanada Leba Saint Benedict's Kindergarten School की अंगांग की नुमित थोरंगे लोइना पेरेंट्स सिंह मिफामा स्कूल से कैंपस पांगथोखरे थोरमदुदा टॉप सिंह था ग्राम पंचायत के प्रधान युमनाम तोंबा अमदि वार्ड मेंबर सिंह सुसरगाखे Yeripok tracking team na sinduna Satkibo October tang kuntaretagi November tang ani fawa Indo Myanmar ngongkhoi gi mayada leiba Khayang Tower Fall waterfall da trekking ama pangthokre Indo Myanmar ngongkhoi mayada khundarba Manipur gi ngongkhoi ngakliba Samu Khayang amadi Phungtha village ki praja singna phongdorokpada mafam adugi lambi thongi phibam phattaba amadi ana lengbi khudongcha dwasi Manipur sarkar na atu matamna mieng sangbiu haiba wafam phongdorokle
All Manipur Tribal Union na Manipur ki Governor na Hill Area Committee ki tongan ba budget tribal sub plan da haptuna Tribal Affairs po Nodal Department ama uhen binaba taksin kre Tribal sub plan senpam singi miyam da yohanduna Hill Area Committee bu Constitution gi Hills Areas Political Institutes amo oina mandatory oina mathau tohanbiu Tribal Affairs and Hill Department bu plan asigi thadar pa senfam sing nodal agency ohenbigal oina Autonomous District Council sing na district level gi implementing agency ohenbiu hari RK Sanahanbi Laikhombina iba warimasa tara yowa larik amadi wahengbam Roman Miteina iba Punsi Mapau Puba, Maitei Mekta Iba Warimasa Taranto Yoba, Lari Ani Fongwi Torom, All Assembly Rota, Leba, Manipur Hindi Parisat ki hol Pangtokre, Idam the Miam Apunba, Korzei Luf, Ima Kol Nasin Pangtokiba Toromaduda, Manipur gi Saita Parisat ki President Professor Toijingam Tombi, Northeast Writers Forum Manipur Chapter President Professor Jodhasan Drasana Samamadi, Ima Kol ki President Keso Singha Amadi, Ireng Bamna, Atoibana Singbana, Maroiba Mui Sing Oina, Sarwake. Thoronga mari lenena thoijingjam tombin haikibada ima kholgi thorong khudimakta matam sabsana hawbugi satnibi ama leriba si khunai sina matau tamlabadi khunai si manglom da changsim ngamuni haiki mana makha tana lairik ama iba matamda waiwata fajaba sizinaba mingonda saidaba thotpa mengba waiwata sizinaba amadi ethics yauna irba lairik adubu mapung paba lairik ama oina lonei lairik ani asida masigi masak mathum sing suna yawba ui adubu short story iba sing na tobigadaba sing ngak phamba matamda paba loiba yaba mongda wari ihningi haiki amaromda aina igedoriba asina kanagumba amabu khudum changedoribani haiba wakhalolda phajaba waiwata amadi thotnoba waiwata sizinnagadabani haiki lubba khangde ethnic kenoma group amani khangde nusinage haiba targadi madigi long lasting of right from the root ko yembaptai natragadi kadai digino khoina nusinaba lakadori hauze khoina phaunadri bejik karigino dialogue tawde faida khabar ta kharap phombe ba nusina jena batam ji hogidrimida yam thuna aiba abcna songi lamda kitam divert tobiragadi soidanama aikhoigi hana leriba kenojagi kitam phongpa yagadra Lamlai Police Station manung senba khabai soi YOC ground manakta accident thopda mioi ma sire thodo si ngasi numidang wairam pung ohmlom tawda thokibani lekhidraba mioi dugi maming pantilungs gangmai sahi yangkhai ragailong dagini hauji haujina second MR da havildar oina leiba mioi ni hai STV News ta phamba pawgi matingina ngasi numidang wairam Lamlai Romdagi Infal Tamna Lakpa Taratare Subasam Rifles ke Convoy Kangbu amagi marakta Yorokpa Kreng Singduna Purakpa Gari amagi maning thangba sakana taktuna laiwaktiba thawdo thokibani hari thawdo asigi matangda mari leinaba police station case ama lokhatkre Langthabal Hairipok Haikru Singi Mahoksagi Saktam Manghan Danawagi Matangda Langthabal Left Amasung Puramakongga Punba Club Sing Pradhan Ward Member Langthabal Ningomang Gram Panchayat ki mifam ama Young Unions Club ta pangthokre Sing asidagi lebak loba singba temthokpa sing asigi Mahoksagi Saktam Manghan bayaba thabak sing ngasidagi thingle hari Guru Nanak ki mapok kulmun thorom Churachampur ki Sikh community na sinduna singata leba taruk suba Sikh Lai Army Bats ta amasung mata khulda leba Bridge School da pangthokre thormadu khunja sing amadi mahiru singsu sarukhe Town Baptist Church Tamenglong na yumbu oiduna Rongmai Naga Baptist Association ge Mari Suba Mission Conference Tamenglong da pangthokle Nobel humnagi conference asida RNBA ge makhada leiba Assam so Manipur ge church singi music na sarugari tongan ba topic singda akhang ahi kyana ngasi nini senma numita wangangki tongan ba care amasung band singi gospel song su khudol tamkhe Sangai Festival ga mari leinana PWD na hapta Kangjaibung Palace Compound Andro Parking Wangkhai Puja Lampak amadi New Sekon Nongpok Ingkholgi mafam singda drain sengtokpagi thabak sathriba sida dukan phamliba singi posei thamjinba workshop ki gari amadi nung leinguni singba thamjinba sina drain sengtokpagi thabak ta chaun apan pire mari leinaba singna thuba matamda posei sing asi lokthoktrabadi police ki mateng loragani haina PWD gi executive engineer TAS Dinesh Kumar na khanglale District Administration Bishnupurna Chatharkiba
Vigilance Awareness Chayol Thoram DC Office ki Compress Hall da loisin kre Tormaduda DC Bobby Waikom amadi district levels officers sing surwaki Tormasigi mari lenena pangthok kiba My Vision Corruption Free India Highway Essay Competition da makopatang taro mahiro sing da manamatum sing yantoki Mitei Maitai bu Constitution gi Scheduled Tribe list chalangadabani haina Scheduled Tribe Demand Committee Manipur na sangsilakiba khongjingi manungsana Bishnupur District Branch na ngasi Bishnupur Kaithal da popam phamlibising District Headquarter gi maroiba office singi staff singna angangba batch thetuna campaign sathakre khongjang aduda Yangoi Ningthok Sanglel digi mahiroi sing saruk yaduna khongset amasu DC office fawa satki Bishnupur Branch ki General Secretary L Devchendrana Constitution na furup asibu ngaklo amapi trabadi kangkul mutkiba yabagi pibam ama lairibasi Scheduled Tribe lista chalabata kuan mangangani angangba batch thetgi khongjang si makhata na district si mafam sin bathungna sangsingani haike ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯍꯤꯡꯍꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯐꯤꯔꯥꯟ ꯌꯨꯡꯐꯝ ꯐꯥꯎꯕ ꯂꯩꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯝ ꯑꯁꯤ ꯃꯥꯡꯈꯤꯒꯗꯧꯔꯕꯁꯤ ꯍꯤꯡꯕꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯎꯁꯤꯡ ꯑꯃ ꯇꯣꯔꯁꯨ ꯄꯥꯏꯔꯒ ꯌꯥꯜꯍꯧꯔꯒ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯃꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯩꯇꯩꯁꯦ ꯊꯝꯍꯧꯗ꯭ꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯂꯕ SDDCMꯅ ꯆꯪꯁꯤꯜꯂꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯕ ꯍꯥꯏꯕ masigi khongthang asi natana atopa upai ma leitre haibasida miyansu support tawbiu haiba warol simtang Manipur Legal Services Authority Makada District Legal Services Authority Tamilnadu Sinduna Nomigoiba Legal Awareness Thoramama Model Village Government High School Tamilnadu Pangthokre Tormaduda Imphal West ki Legal Ad Council Kaisam Danena Resource Person Oina Wangangki Haudopi Thoromda School Asigi Headmaster Rigangmang Gangmai DC Tamilongi Legal Advisor Chunchum Leo Kamaisu Sarwaki Indira Gandhi National Tribal University Regional Campus Manipur ge award passing University asigi Mahiroi Singh na MP Thangso Baiteda Marik Chumna Pukatkre ngarang University asigi Library Hall da Pangthokiba Freshers Meet da saruk yakiba MP da University asigi Khudongsa Singh Thamkibani Tormadu da Regional Campus asigi Director Ramjivul Singha Thakur Political Science ki Head Dr. Ngalen Manchu Sogaki University ki Student Union na MP da memorandum am pesinduna lisengani mapaldi lengkat ki regional campus asina mayok nariba khudongsa da sing asi mayri sing yenglaga mieng sangbi na pukning chingsin ki New Delhi ki Janpatta leba Indira Gandhi National Center for the Art sathariba manga suba North East Festival gi saru ama oina sathakiba Northeast Design and Fashion Weekend Mrs. Worldwide India 2017 da Most Charismatic Women of the Year Takribi Manglambam Daina Yauna Manipuri Kayana Saruyari Manipur gi so aduda ayang babok sing puning singsinki Aikoina hinglingai ulamsi lambi haribaluf asigi anirak suba mapok kumnon thorom ngasi Manipur Press Club ta pangthokre thoromadu leimakol gi President MC Rita General Secretary Ngan Thoibi amadi Sadananda Angomna maroiba myoi singone sargaki wangang kibasingna luf asigi motodi miyamna harau leiminabani miman nadrub sing yauna mateng darkar oiba matamda luf asina suba tholang lawduna lakli haiba wafam phangdonake Manipur Police Constables Man Civils Re-Recruitment Batch 2013 ye fall haidokringai da pham lisingani supna yangkhaini thoigi hana haidokani hairibasi laibak thibini haina All Manipur Hill Area DPC completed Re-Recruitment Police Constable Man 2013 refresh batch na phondrole sahi manga namsilaba batch ase hana haidoktana anoba hana haidoklabidi Hill Area ki candidate amdi parents na akan khongjang sanction gani hari Hajima Katana ngasi nomagi sanawi Paulo bisi. Ngasi sanawi Pausingda
Ahum Suba All India Veterans Football Championship ta Manipur gi Basai Thamoiban semi-final changkre tha si tang ani dagi Guwahati da team taran nithuna group ahum thongna khaidok tuna satarkhiba championship asigi ngasi sanaki match ta Basai na Maharana bu goal ahum sunuda maithiu piduna semi-final changkibani Basai gi mai pap gi goal sing adu M Imosa L Bimolchan amadi KA Somendro na sanki Ambana Sinduna Hayang Amateur Mr. Olympians 2017 Opagi Torom Pangthokani Toromadu Kudong Sadwa Karadagi Yaitok Lehaina All Manipur Bodybuilding and Fitness Association Gi Cherolaman Hari Thasi Tang Tarutagi Taret Fawba Biramangol College Sombungda Pangthokani Toromba MU Intercollege Softball Man and Women's Tournament Yaitok Lehari Anal Sports Mates ngasi lusin kre hari ngasi aroba numita DM College ke anal students of DM College na winner oi kre makataba sanabagi pau boyang thozam dagi phangbigini Manipur amadi Chandigarh Sub-Junior Girls National Football Championship ki final da sanaragani All India Football Federation amadi All Manipur Football Association na sinduna mamang thagi tang kuntaruk tagi state kunma thoina group tare thongna khaidoktuna Kodom Popi Sports Complex Wangjing da Manipur na yumbu oiduna sathariba Sub-Junior Girls National Football Championship ki ngasi semi-final match animbak sanakre ahanba semi-final da Manipur na Maharashtra bu goal taret ani da amadi ani suba semi-final match tana Chandigarh na Odisha bu goal ahum sinuda maithiba piduna final sangkhibani Manipur gi mai pakhibi goal singadu S Linda komna match ki taranipal suba taramapal suba madi match ki yankhai suba minute goal ahum ai Silkina match ki nipumanga suba yankhai manga suba madi yankhai mapal suba minute goal ahum sankhi atopa goal aduna N Priyanka na match ki humputra mapal suba minute sankhibani match sita maiti khiba Maharashtra ki goal ani do sai sankhe amadi Jahanabi Sinthena match ki taramari suba madi kunithoi suba minute sankhibani Championship asigi ani suba semi-final match ki sanakibadana Chandigarh na Odisha bu goal ahum sinoda maitibu piduna final sangkhibani match asida mai pakiba Chandigarh gi goal ahum adu Ania Biswal Puja amadi Anjuna match ki taranithoi suba yakhimanga suba amadi marifu suba minute sankhibani sathariba championship asigi aroiba match tha asigi tang tarukta Khumalampang main stadium da sanaragani Unit mangagi nupa amadi nupi sanaroi Manipur Marina saruk yaduna Minuthong Water Reservoir da All Manipur Canoeing and Kayaking Association da sinduna ngasi dagi Nepal suba Manipur State Canoe Sprint Championship pangthokre thoramasida advisor to Chief Minister Manipur gi MLA P Sarachandra Indian Kayaking and Canoeing Association ki Vice President amadi All Manipur Canoeing and Kayaking Association ki President Jotin Waikhom su saruk yake ngasi meter lising magi nupagi C2 gi pangthokibada Imphal East ki and Robin namadi A Naukchana ahanba Manipur Police Sports Club ki Ais Doren namadi and Sonamani na ani suba amadi Bisnupur District Team A gi M Yaima amadi P Ais Nautona ahum su position takhi category asigi K1 gi pangthokibadana Imphal East ki Ais Haridas Bisnupur District Team A gi Y Gitchandra amadi District asigi Team B gi N Aboina ahanbani suba amadi ahum suba takhi K2 gi pangthokibadana Imphal East ki Ais Haridas amadi Bungobana ahanba Bisnupur District Team A gi Rakesh amadi Super Sanna ani suba takhi C4 gi pangthokibadana Imphal East ki Nauksa Robin Arvin amadi Gilbert na ahanba Manipur Police Sports Club ki Doren Priyo Sonamani amadi Govinna ani suba amadi Bisnupur District Team A gi Ravi Chandra Remas Yaima amadi Naubana ahum suba position takre K4 की पांगथोखिबदना बिष्णुपुर डिस्ट्रिक्ट टीम बी की गिरचंद्र राकेश्वर रोशन नंबदी रोजरना अहानबामदी मणिपुर पुलिस स्पोर्ट्स क्लब की प्रेमानंदा बालेश्वर कुबेर अमदी सुनिना अनिसुब पोजिशन ताखरे
China अखोगी एशियन चैंपियनशिप जूनियर की दम तक सानबचली सानबचल को मार्क अदुदा अखोगी मणिपुर की हम सानरोयनी ना ब्रोंज मेडल फंगी 2000 मीटर का यामना चौबे टीम में नमनी अदुबो अखोगी पॉपुलैरिटी सानबसी मयाम ना खरे है ना फुटबॉल को ना खरे ना थवा यावा ओलंपियन पुथोक्तना अमसुम फुटबॉल की मतंग दसु नौग्रबा अंडर 17 की फुटबॉल ने चिंबा हंदक इंडिया दा पंगोक की प्रतिनिधि की ओर बात में इवेंट दा मणिपुर दगी सानरोई निपान का यावदन चौखलाई बपोर्ट से मसी की लंबी सीधा सही कया सीधा कोई मणिपुर दगी क्वाइटिंग है ना मसक टोकवा अदुगुम्बा मसी की डिसिप्लिन न सीधा प्रतिभि न मसक खंगबा अंगांग सिंह पुटोकपदा कोई पुनमक से यावमी नरकांदा लंबी से मांग संगसलसी बरदे शोर थागसरी बुए हुजु मखा ताना ngasi nongbu oikiba enga sagi pau lobise ngasi oikiba enga sagi pau da ICAR lamphel party ki pau gi matung ina ngasi gi khwaidigi sakhiba celsius degree 16.9 khwaidigi ingba celsius degree 19.9 Nuchita ya wising menil kisang ayuda sada mat putara teruk nungtilda sada kuntramari oike ngasi nong sukide Loisila kutang ngasi murui bu pausing amukan episode Chief Minister and Biren Sandal gimiam na harautian okre Sandal headquarter the cabinet mipang thokre Sangai Siruemadi Barak Festival Pangtopagum Sandal District Isu State ki Thakta Festival Pangtopi Ayaba Chief Minister and Biren Pikre Amadi Sandal District Loisindan Lariba Tongan Tongan Basako Torangi Tabak Sing Afangba Resource Tagi Loisilnanaba Cabinet na Warep Lokre Nasigri STV News Pau Matang Silo Zremeng Tabi Purumpu Amukana Kurum Zrei